peace awareness rally amakak oiba maramna Churachandpur da based of civil society organization pumnamakna su aihaki khongchat asida mapung phana sogatpire harakanda manipur da mahausagum peace and normalcy puraknaba honabada maikai adonggi miyamna su chapchaba initiative adu lawiduna aihaki khongchat asi mapung phana support tawhan biu habagi aingonda miyam da appeal amakak su tawjari loina na aihangna lakadoriba khongchat asida maruina state government ki side tagi maruiba authority singna su aihaki khongchat asida matik chaba cooperation pibiduna aihaki santi ki khongchat asi mapung phahana nabo hona badasu chapchaba thodang lohonjaningi adumoinama aihangna manipur ki state asigi chief minister governor amasung home minister dasu aihangna tangkak anirak thokna aiba zerol sing pisinduna aihaki khongchat asigi matangda khangangi balairabasu iresa sing pumnamaku aihangna kono khurumjari ngasi asi tangai phadana manipur miyam maruoina Churachandpur da laibiriba Churachandpur da based tawba civil society organization singi mafamda aduga maruoina state government da request amakhatang tawdaba yadaba matang amakhak leiba maramna ngasi gi video asi manipur miyam da thadokjanaba thorang tawjabani maruoina aihangna huji manipur visit oina haiba tare cycling for peace in manipur haiba thimda nahan haukiba March ki tang 12 dagi Bisnupur district ki lamangdong kaithel dagi aihaki peace solo ride expedition chatpa hokjakraba matung ngarang asi ai Kaksing district ki manung chana leiba palelda ai hall tawduna leijabani mafam asida hall tawna mafam asida leiriba atopa community gi sirinau singa suwari sanajare harakanda aigi peace campaign asi mafam asida mapung phana makha chathajari adumoinama lakliba March ki tang 13 asida ai Churachandpur da changnanabagi damakta aihaki chapchaba phiret leijai maruoina aihangna chatkadoriba khongchat asidi manipur ki tonga ba district 13 makta phawduna chatkadaba adugumlaba peace awareness rally amakhak oiba maramna Churachandpur da based of civil society organization pumnamakna su aihaki khongchat asida mapung phana sogatpire harakanda manipur da mahausagum peace and normalcy puraknaba honabada maikai adonggi miyamna su chapchaba initiative adu lawiduna aihaki khongchat asi mapung phana support tawhan biu habagi aingonda miyam da appeal amakak su tawjari loina na aihangna lakadoriba khongchat asida maruina state government ki side tagi maruiba authority singna su aihaki khongchat asida matik chaba cooperation pibiduna aihaki santi ki khongchat asi mapung phahana nabo hona badasu chapchaba thodang lohonjaningi adumoinama aihangna manipur ki state asigi chief minister governor amasung home minister dasu aihangna tangkak anirak thokna aiba zerol sing pisinduna aihaki khongchat asigi matangda khangangi balairabasu state government ki side tagi aiba cheoina reply lakpagi pot amadi leitri adumoinama manipur miyam gi interest ta aihaki khongchat asidi chatpa haukrabadina soidana lakliba March ki tang 13 asida Churachandpur lansinduna aihaki campaign asi makha chathanaba sem saba loijare haiba wafam asi lebak miyam da thamjari ngasi akoi inakta phambiriba isa Malem Thongam na santi gi puba pausel puduna akoi India gi atopa state manga da su koina salurba matungda manipur gi district ani mapung phana chakhar matong ngasi akoi Kaksing district sida thungakuna akoi ngasi hol tawduna leire chi mana puriba santi gi pausel puriba mayam sida lamdam sida leiriba khuting makna support tawbiyo na hojik tungda chatkadoriba magi atopa district na chatiba khongchat sida so lampham phamdu gi leibiriba phuruk khudimak jati khuting makna isagi khongchat sibo santi gi khongchat sibo support tawbiyo haina palel site leba maira bai site gi mayam da appeal amakak